Jari, ISTV की मणिपुरी पाव में तभी पुरुष पुत्रा मौसरी, औसी पाव के बड़े पावरा। असम की नेशनल रजिस्टर ऑफ सिटीजन्स की फाइनल ड्राफ्ट बिल असी फॉर्म करे, न्यू लाख निफू फाइनल ड्राफ्ट बिल दा याउरे। औसी पाव संदर्भ में पिजरी। असम की नेशनल रजिस्टर ऑफ सिटीजन्स की फाइनल ड्राफ्ट बिल असी फॉर्म करे, न्यू लाख निफू फाइनल ड्राफ्ट बिल दा याउरे। पुन्ना मियोय करोड़ अहुम लाख कुमापन ड्राफ्ट बिल असली याउनबा अप्लाई तोरकपदा करोड़ 2 लाख मफुमापन अयाब पीखिबनी। अमरमदा ड्राफ्ट बिल असली याहुद्रब सिंगना मखोयगी वकनबगी तंजा पीगनी हाइना यूनियन होम मिनिस्टर राजनाथ फोंदोक्रे। वकलक सिंगी ओइना लाखलिबा अगस्त की टांग 38 खनब होगनी हाइरी। ngasi final NRC draft form kiba sida pamdaba thogdok tholokpa yai khanbadagi Assam gi border area yauna tongan ba mafam singda paramilitary troop lising kunithoi chaithokuna thamkhre hairi Assam gi border area sing amadi draft bill asida maming yahodaba kangrop singna mapuina khundaba mafam singda pamdaba thogdok tholokpa yai khanbadagi akanba section thaurang lakhatkhre Draft bill asli yahodraba miyoy sing Assam yumthang nariba state singda lansilakuna lerakpa yabagi phibam leibana Assam ni yumlo nariba state singda su section tharang lokhatkre Manipur gi oina su maru oina joribam da su akanba section tharang lokhatkre nauna mafam adda 7 MR gi company ama mari suba IRV gi company ama thajinkre joribam gi SP dagi phangwa paw gi matung inna hauji phawba gi di ahongba matalaitre section tharang lokhatpadi hanadagi hena cancel hairi Juribangi border area singda patrolling chatpagi thabak kansile mafam aduda mikupna ham singna leiri haina khangalakle amaramda jeshi IAPS nasu mikupna ham singna leibaga lunena state sarkar na hena section tharang lokhot haningbagi apamba lei hairi tongan ba tingi meherui singi sangstan singasu paw phangaduna asamlomdagi mitop mianza sing manipur da changlakna ba wanaminagani hairi Sana Janmasthan Club Kaisam Thonggi Diamond Jubilee Thauram ngarang pangthokre Thawamada Health Minister Al Jantikumar Wangoi Kendra gi MLA O Lukhoi Club ki President Yes Kopi Mohan Yauna Myoy Kaya na Sawyaki Club adu hongdok lamba Laikhidraba singi mafamda Laishu katpagalunena minute ani 2 minute leptuna awaba phongdoki Club asna konba mafamda leiba afaba mahiroi singda manamathum piduna pongning thokatki Club ki Secretary Dr. TS Randhirna Club asina konba leikai ahumda pekhat piyaba Miam gi afaba thabak sing leptana pakhat ki gani haiki si tasingna khoi sana Janmasthan club aina thole bisi khoi hanagi ai khoi gi Maharaj Manipur gi Surasan Maharaj gi maming si loraga khoi thon mani Surasan Maharaj si ai khoi hariba murang tholera club asibu leiba jaga sida pokhi amasung British na ma ki Narsingh Maharaj gi masamusu thirakpada khoi gi Surasan Maharaj sei nipan suring surupaganda Muhammad sidagi mahak lokhat ke bani aduga Azmir like tamba thaki adugi matungda magji tholaga Manipur gi ningthau oigi ana hairibal lam asi Surasan Maharaj pokibal lam ni haidana khoina basigi lam asi khoina Sana Janmasthan club ana thon bani aduga masibu kapiri bana khoigi mokhoi imong manung mari mata sing akhoi lehoriba mayam na kapi bani aduna ngasi se khoi am nongaiba numit ni haiba tare ana ngasi sahi humbu surakun mi si ngasi dagi di laikai humji henna akhoi tongan ba development field da work to bugi wakhalon thamcharaga makha ba thabak sangsin jage Hauji pawgi marthan atenba break amtang lawzari Nati chat lage ba please I chat lage ba election gi matam lokrabadi adu tuma amu unar phangaro asum tawna mango season chat khabada adum haina winkies mango swiss rolls adum phangaro khangedana Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu A magic mix of chocolate and vanilla marble cakes from Winkies, the cake specialist. Enjoy the tastiest bread in town, manufactured with the highest quality in the most hygienic bakery in Manipur. White bread from Likla Bakery, now Manipur's favorite bakery. Nati chat lage ba please I chat lage ba target ki season loikrabadi adudi ma
Amu hana una bhanglaro. Asum tauna mango season chatkhabada adum haina Winkies mango swiss rolls adum bhanglaro. Khangedana Saraswati Coaching Institute Singmirong Khonangkarak Info. Admission open. Medical regular course NEET UG 2019 starting of class 25th July. Special futures. Supply of the study material from Delhi. Weekly test strictly in the NEET pattern. Free studentship secure mark for 80% and above. 50% concessions those students who study more than 2 years in medical class. Hurry, limited seat only. We nourish your futures. I think we should run. At once. Winkies Swiss roll. Yam turabo punshibu Winkies amta di piudana. Quick zone gidi tata college di. Mamal suma phang kuding cham mane yo suma ngaro pista salabni na. Adu suma takta superlink footing gi offer me amum piri sidi. Tas electric rang no sin bagum na yo disin ya. Dudi sanagi mohut yang na sinbaya andre. Job vacancies. Classic Hospitality Training Institute, Rims Road is recruiting the following posts. Business Excellence Assistant Manager, Housekeeping Trainer, Food Production Trainer, Food and Beverage Service Trainer. Interested candidates meeting the above criteria may submit their CV with recent passport size photograph. For details, contact Babina Diagnostic Building, 3rd floor, Rims Road, ranjita@classichotel.in. Phone number 03852415592. Indian Institute of Banking and Information Technology IIBIT is now in your hometown. Prepare yourself to get your dream banking career with the leading institute of Northeast with a record of 7,000 candidates. Free IBPS or PO coaching available. Last date of registration is 3rd August 2018. Please contact 8974875055. I think they are going to get us. Indeed, indeed. I think they are going to finish us. I think we should run. At once. Winkies Swiss roll. Yam turabo punshibu Winkies amta di piudana. Miyoi bagi nungai na basimbang zariba aibu mafam chadana langthok pijuna mahok kalda akai ba pihan batana tana aibu miyoi bagi yekna bani haibire ngasidi Manipur da NGO ama thoraktuna aibu mafam chana thambina ba senbire sizina ba loiba matungda aibu storage tank asigi manungda thadabiu maduna aigi anoba mapok ama poktuna amuk hanna miyoi ba na koigi mating amuk pangjagi break matungda taram namok sari makhataba pauda Board amadi council loba class 10 amadi 12 ki parikha da mark wang na phangduna mai parak laba Moirang Mantak Khungangi Mahiroi Singbu Harawte yamna okpaki thoram ama ngarang Moirang Mantak Community Hall da pangthokre Moirang Mantak Youth Club na sinu na pangthokiba thoram aduda social worker Thongam Santi Lamjau Police Station gi Oshi ti Sanajawba Khulgi Miyoi Seto John amadi Village Chief S Kingson na mariba miyoi singoina sarugya ki Mahiroi tara marida asamba kudol pot piduna pongning thawatki Thorangam Lenana Thongam Santina Fongdokibada Isagi identity ngakna satlaba matamda punsida mai pakba haibadu oigani haiki Masagi identity ko tubu ngakna satsabaduna maramo heraga ngasidi medikomna ai khoigi om jati ge imalaga manipuri bharat ki mamai portuna pithibida sauro maima portuna om jati ma asiguma manipur sil leidi bise utkara bale ado hodabada porpagam dabalate hada phaba boxer oge oisanu phana phana sakping sek sapi talaga oge oisanu jagoi sabisu oisanu lai phana na haibo oisanu mapalang phana kadbo oisanu discipline bu yawdra discipline bu laidra adu mamma hiloido adu ga sadaroido adu ga saisakpido saisakpado edo ne so mai anu belere duni yawu ngamoyo sinai ne tabu National Vector-Borne Disease Control Program Thawbal Kustan Maduna Oinam Sawung Bungi Makadalai ba Lefrakpung Community Hall da malaria dagi ngakthokna ba Kangkal Hidaluk Thokpagi Thauram Pangthokre Hozila Shalakpada Mariba Pau Amhani Pizari
Assam ki National Register of Citizens ki final draft bill ngasi fongkre miyoi lak nifu final draft bill da yaudre. Oksi pabukir dati SCB na pizere ba Manipuri pau mutang asal jere ngeng tabir bu nama ku makahna kuram jari.